Irang asika mari lainana 𝗬𝗚𝗡𝗟𝗛 𝗬𝗚𝗡 haikhiba wafam ama viral oikiba adu laibak thibani BJP na Manipur gi gelhau furup hatoknaba hotnare haina Congress ki 𝗬𝗚𝗡𝗟 𝗬𝗚𝗡 phongdokiba wafam adu yumpham yaudaba wafam ni haina BJP Manipur Pradesh ki General Secretary 𝗬𝗚𝗡 na yaningdaba phongdokre Imphal gi nitaipa chuthekte laiba thambal sanglenda pangthokiba paugi mifam amada 𝗚𝗚𝗡 na wafam asi phongdokibani mahakna makha taraduna Manipur da hojik oidiba issue asi Manipur gi mapandagi kuki ngapigani khut yauba narco terrorist singna umang paktakna kokthokuna popi tharaga lamdam asigi naha kyagi punsida akaiba pirakpadagi kannaba lengakna hotnabadagi thoklakpani BJP na yelhau furup amata hatoknaba amadi manghanaba hotnaba laite BJP gi wakalondi lamdam asida laiminariba furup kudimak amatta oina punna nungsi sanana laiminabani haiki loinana lakliba January 13 dagi Congress ki National President 𝗪𝗓𝗪𝗓𝗪 Karge yauna Congress ki luchingba Rahul Gandhi na Manipur dagi hauduna pangthokani hairiba Bharat Nyaya Yatra asida Congress ki President 𝗪𝗓𝗪𝗓 na khongna kadai fawa yongna chatpa ngamgadoribano haina su 𝗬𝗓𝗪 na hangki masigi mathakta Congress ki luchingba Rahul Gandhi na vote khoba chatluba state singda Congress maithiduna BJP na chauna mai pakpagi khudam laikhrabani haina Congress ta karemnaba wafam thablakhi Manipur de leiba lamhang kaya se masi Ramadigi lakpa Bangladesh ki chelakpa tanthorokpa mayam amana masi capture tawraga makoi hingna bagi lambi oye na honarpadu na maram oiraga koi Manipur prajada solakhiba mayam soklaiba hujuji mai soiba ekhoi ki forest ki lamamda leiraktaba ekhoi ki laimaida popi tharaga ekhoi ki leiba nahar singi mangna tumna bagi hatokna bagi maram da sanchilakpa am opium war amaga madugi mayuk thenariba lanjang asibu khongjang asibu ona tainana MP ani kanarida mukta tawi haina amna mong tatabo haibata sinnabasa Manipur gi karaiba MLA humpusigi custodian amoina speaker amoina leiramaba nupa amana haiba haibasa masi khwadgi impham yaudaba haidaba laibak thibu wapam amani